Ngasigi video asida yamna maru oiba topic amakak lokhallaga khanasi nainasi. Mamangi video da Indian Constitution gi makhada schedule area singda taruk suba schedule asi chatnaduna territorial council sembagi matangda video amakak semjakhrabani. Masigi matung tarakpu oina karigumba Manipur asida Indian Constitution gi makhada schedule area sing asida taruk suba schedule asi chatnapa taragadi masina kayamuk yamna mangjabano tongjabano haibasigi matangda mamutana khangminarasi. Masiga iroinana karigumba MEITEI phurupna karigumba schedule tribe ki lista sanba taragadi masina kari khudong chaba phangi haibadugi matangda mamutana amuktang nainasi khanaminasi. Ngasi aigi video asida karigumba soikhiba lankhiba yawba taragasu mayamna ngakpiyu haina ningsingjari. Sahi ani pharakadoraba Manipurgi lan asida Center gi lochingba sing asina ngaihak leitana makhoigi masil asida ngangningba nganglaga lai hainingba hairaga lai. Masibu phurup ki oiba conflict ni amuk haini narco terrorist sing asina thokan mani amuk su hai amuksu terrorist natte haiki amukna external aggression ni mapal lebak tegi satharakpa lan ni amuk haini. MEITEI na sedun tribe tanbagi tribal sing asina pendabadagi protest tawbagi yaningdaba phongdokpagi khongchat ama chatlubadagi communion class asi thokpani amuk haini. Amukna yumthangnaba Myanmar lebaktagi naruan da jangsilakpa illegally oiba immigrant sing asina thokanmani amuk hai. Amana amuk khulai yaudana yumthangnaba lebak Myanmar dagi India romda Manipur Mizoram da jangsilakpada karisu akaiba leite asini. Amuksu haukhibada drone bombing ni haina state police na confirm tawba taragasu drone bombing natte hek hai masinani kanabu migi masin nasi meluba ngamgani. Ngaihak leitana hainingbata haiba ngangningmata ngangma India gi machatni. India hairiba leibak asidi ngangningmata ngangma yaba hainingbata haiba yaba democracy gi oiba achouba country amani. Asumna lanasi sahi ani pharakadore khanghauroi sahi ani pharakpa asisu lan asisu lepkhiroi khamjinbinaba kanasu leite. Masida haida hairuragana lan asibu soknariba muknariba nakal kangbu anina violence asi thoktanabagi damakta appeal tawno haina hekte inthoraki. Leibak asigi luchingma singna amuk hai nakal anigi marakta painariba nongmai sing asi hek thadoknaraba matam khaktada santi asi lakani asini. Masigi matang swai sida India gi leiriba center gi luchingma sing asina nongmatasu thijillude khangjilude haibadi lan asi kanana haukhibano lan asi kanana tawribano haibasidi nongmatasu tigatnade. Masi amukti yengbiu India gi leiriba center gi luchingma sing asina Manipur asigi lan asibu ethnic conflict amani haiba taragadi kanglup ki phurup ki irang ni haiba taragadi lamdam masida majority oiriba MEITEI sing asina puari gi thengkhang kayarakta nagabu oiro kuki bu oiro MEITEI pangan bu oiro leiriba phurup sing asida hanthana yengbiba sakthung matpiba sanglaba chahi lisang asida amukta leikhide. Masigi oiba mayek laraba khudam oina panba taragadi Manipur gi itihasta naga gi MLA ani amasung MEITEI pangal gi MLA amana Manipur gi chief minister oiraga pankhibani. Masina takpadi lamdam masida majority oiriba MEITEI sing asina atoba phurup sing asida hanthana yengba sakthung matpa amata leikhide haibasi takpani. Nakan amada muk yengsi kuki singi oiba separate administration gi maithong asi atuki matik yamba demand amani. Amukna kuki nation state haigani amukna kuki union territory amuk haigani amukna territorial council amuk haigani achouba demand tanaraga apikpa dimal ama phangnaba hotnabagi khongthang amani. Masida palliba kuki territorial council haiba asi Indian Constitution gi makhada taruk suba schedule asi satna hanbiu hairiba asini. Hairiba thaudu asidi Indian Constitution gi makhada pigadaba thabak oibana India lengakna Manipur gi state lengakta tanaraga tawgadaba thabak amasu oi. Adubu haujikti Manipur asida PR gi lengak leibanina center gi lengakna tawningba mawongda tawbadi yai. Masimaktana kuki sing asina aikhoidi India sarkar gi mathakta lan hoba natte. Indian Constitution gi makhada aikhoigi oiba right tanjabani haina tattana lauri. Masi India lengakna pifam thoi pigani haibagi thajabasu sauna lei haina kuki singna tattana lauri. Aikhoi mayamna haujik kuki inpi hariba makhoigi apex body asi maming tare khangle. Tasengna kuki inpi hariba asi ingkumja 1946 ta Burma dagi lakhiba kuki amana linkat khibani. Inpi hariba asi self governance haibani.
असुमना कुकी इनपी हाइबगी अर्थ असि कुकी सिंगी ओइबा मसागी ओइबा लेंगाकलोन अमा थमनबगी पांदम अमदा लिंखतखिबा बॉडी अमनी म्यांमार दा इरांग थोकपा थोक्तबा बर्मागी सिन कुकी सिंग असिना लेप्तना संगसिलखिगनी म्यांमार दा डेमोक्रेसी असि हंजिलकपा तारगसु हंजिंद्रबसु मसिबु अमरोमदा हाइबा तारगदी सिन कुकी फुरुप सिंगी ओइनदी इंडिया असिगी मनुंगदा लैरिबा मणिपुर हाइरिबा स्टेट असिदी मखोइगी सरगनी हंदक थोलिबा मितई कुकी की लान असिदा कुकी की डिमांड दी सेपरेट एडमिनिस्ट्रेशन ने मितई सिंगी ओइनदी करी डिमांड ले डिमांड करी मत लैते लान तारकलिबा कुकी सिंग असिबु ngakthokpa khaktani sahi lising ani henmagi इतिहास लैजबा लैबाक मणिपुर असि कायदनबगी दमकता ngak senba khaktani मैतई सिंग असिना सही कयादगी डिमांड तौरगा लाक्लिबा शेड्यूल ट्राइब की लिस्ट चनबियु थंबियु हारिबा सिगा कुकी सिंगी ओइबा डिमांड सेपरेट एडमिनिस्ट्रेशन गा मसिगी डिमांड अनिसि मरी अमत लैनदे मसिमक ओइदुनसु इंडिया लेंगाकना कुकी की सेपरेट एडमिनिस्ट्रेशन गा मैतई की शेड्यूल ट्राइब लिस्ट चनबसिगा डिमांड अनि असि मरी लैनहल्ली मसिमक्तना ngasi ngasi thokliba ethnic conflict lan asi maitei शेड्यूल ट्राइब लिस्ट चन्नबगी दमकता डिमांड तालुबदगी थोरकपा कम्युनल क्लास नि कम्युनल वार अमनी हाइबसिदा लाखल्ली मतौ असुम तौना मसिगी ओइबा सेरानबा वखल असिदा इंडिया की सेंटर की लुचिंगबसिंग असिना खल्लगा लैख्रे मतौ असुम तौना थोकलिबा लान असिगी ओइबा वखैनबा पुरकनबगी दमकता कुकी सिंगी ओइनसु निंगबा खरा थुंगनगे मैतई सिंगी ओइनसु निंगबा खरा थुंगनगे खनबा मानबगी मम्मी अमसु तारी मणिपुर की लैजरीबा टेरिटोरियल इंटीग्रिटी बाउंड्री असि थुगाइदना कुकी ताबा चिंगी लमदम असोमदा इंडियन कॉन्स्टिट्यूशन की तरुक सुबा शेड्यूल असि सनहंदुना कुकी सिंगी ओइबा डिमांड असिगी महुत्ता कुकी टेरिटोरियल काउंसिल हाइना अमा लिंखतपा तारगदी मसिना थोकलिबा लान असिगी कुकी सिंगी माइकैदा निंगबा खरा थुंगनबा इंडिया लेंगाकना मसि तौरकओइ हाइनिंगाइ लैते मसी ओइरकदौरिब्रा हाइबसिगी वाहंग अमसु थोरकई मसिगिसु मथक्ता ममांगदा यूनियन मिनिस्टर रिपब्लिकन पार्टी ऑफ इंडिया आरपीआई की लीडर रामदास अथावालेदा यूनियन लेंगा की ट्राइबल अफेयर्स मिनिस्टर मसामकना मैतई सिंग असिदा शेड्यूल ट्राइब लिस्टा सन्नबगी दमकता वारी खनरी हाइबगी सिथि अमा इदुना खंगनगिबसु लैखि मसिना ताकपदि इंडिया लेंगाकना मैतई सिंगी माइकैदसु निंगम थुंगनबगी दमकता मणिपुर की लैजरीबा टेरिटोरियल इंटीग्रिटी असि कायहनदबा अमसुंग मैतई सिंग असिसु शेड्यूल ट्राइब की लिस्टा सन्नबगी दमकता थौरांग कन्ना पाइखतली हाइबगी इंगित चुपीरी मसी तसेंगना हाइबा तारगदी मैतई सिंग असिना शेड्यूल ट्राइब की लिस्ट चनबा हाइबसिदी अफबा खोंगथांग अमसु ओइ अदुबु मसिना कानबा अमदी प्रोटेक्शन कया अमा पीबा तारगसु मैतई सिंगी लैरिबा प्रॉब्लम कया असिदी खुदिमक असिदी कोखनबदी ओइथोक्लोइ मसिगी ओइबा खुदम ओइना पनबा तारगदी करिगुम्बा मैतई फुरुप असिना शेड्यूल ट्राइब ओइरे हाइना खलसि सिंगी लमदम असोमदा खुंदारुबा लैरुबा याबगी ओइथोकपा असि खरा लापना लैख्रे मसिगी मरम अदुदी सिंगी लमदम असोमदा इंडियन कॉन्स्टिट्यूशन की मखादा तरुक सुबा शेड्यूल असि सनहनबा मतमदा शेड्यूल एरिया द खुंदारिबा शेड्यूल ट्राइब ओइरिबा कांगबु अदुगी लम ओइरे मसिगी हिरम असिदा मतम कयागी ममांगदगी हानदगी तंपाक लमदम असोमदा खुंदारिबा शेड्यूल ट्राइब ओइरिबा कबुई फाउबा कोनसिनद्रिबनी मसिसु अमुक येंगबियु करिगुम्बा मैतई सिंग असिना शेड्यूल ट्राइब की लिस्ट चल्ले हाइना खलसि मसिगी मतुंग तारकपु ओइना इंकुमजा 2026 ता मिकोक थीबा असिगी मतुंग असिदा लाकदौरिबा डिलिमिटेशन की प्रोसेस असि सथरकपा मतमदा मैतई सिंगना अदु कानबा असि फंगलोइ मरु ओइना तंपाक लमदम असोमदा मैतई सिंग असिना खुंदारिबा बेली एरियादा असेंबली सीट असि हंथरकपा ताबनी हाइबदी मैतई सिंग असिना खुंदारिबा तंपाक लमगी असेंबली सेगमेंट सिंग असिना तंपाक लम मनुंग खक्तंगदा ओइगदबनी सिंगी लमदम असोमदा लानसिलुबा यारारोइ अदुगा अमुक्सु सिंगी असेंबली की सेगमेंट सिंग असिना मसिंग हेंगलकपना सिंगी लमदम सरु खक्तंगदा ओइरकनी मसिना ताकपद इंकुमजा 2026 की मिकोक थीबा सिगी मतुंगदा लाकदोरिबा डिलिमिटेशन असिदा तंपाक लमदम असोमदा असेंबली सेगमेंट खरादी हंथरगनी अदुगा चिंगी लमदम असोमदना असेंबली सेगमेंट असि खरा हेंगतगनी हाइबनी मसिदा MEITEI नागा कुकी हारिबा फुरुप सिंग असिगी ओइबा तोंगान तोंगानबा असेंबली सेगमेंट असिदा अमना अमदा लानसिलुबा यारारोइ मसि अमुक्सु येंगबियु
Thabak ingkhang sarkargi thabak changmada quota reservation da maiteina aduk yamna kanabadi phangloi. Masida hena kanaba phangadoriba asina India pumbagi thakta chatharakpa quota gi reservation adudani. State ki oiba job quota gi reservation adudadi hamu tagadoribani. Singi lamdam masomda taruk suba schedule asi chananba taragadi masigi makhada kuki singi oiba tonganba naga singi oiba tonganba makoigi oiba tonganba service cadre sing sem khagani. Masida general oihoriba maitei singa punna chatminararoi. Adubu masigi hiram masida karigumba maitei singa sina schedule tribe ki list chanba taragadi maitei singna khundariba tampak lamda schedule area oiba yaroi. Haibadi schedule area da laigadaba lengak londi state ki thakta khara hanthaba lengak saswon gi mawong aduni. Amabu oirabasu India lengakna kuki sing asida Indian Constitution gi makhada taruk suba schedule piba masiga iroinana maitei sing asida schedule tribe ki list chalanba haibasi masina phurup ani gi marakta lairiba lan asigi oiba wakhaina ba ama purakna ba honabada maitei gi thing teng sing asina macha khaina naina horaga hena kana ba phangauna ba sinba haibasisu yamna maru oiraki.